Yairipok Kaithelda matam kaktaba general strike koukhre. Yairipok Kaithel amadi akoibada karbar tauzariba prajasingda tongan-tonganba organization kayana puba thangba ngamloidaba potlumsing haibirakliba asi handokpiyu natrabadi ngasi ayuk pung 5 dagi Yairipok Kaithel matam kaktaba general strike chatharagani haina Yairipok Shop Owners Welfare Association na chatliba tha asigi tang 10 da press amadi media gi kuthangda fongdokhibaga loinana ngasi ayuk anganbadagi Yairipok Kaithelda general strike chathaba haukhre. General strike asina maram oiraga Yairipok Kaithel animak Kaithel kana khidre. Dukan pumnamak thong lonakhre amadi Yairipok Kaithel fauduna lakpa makhal amatagi gari sing amadi achat awok sing general strike sogatpa singna lambi thingduna chathan khidre hairi. General strike asiga mari lainana Yairipok Shop Owners Welfare Association gi secretary K.H. Suratna fongdorakpada Kanglup anigi marakta irang thoklaba matung ing 2016 dagi hauraga ngasi faubada Shop Owner Welfare Association na organization singda angamba mateng pangduna lakli makha tanasu pangkhigani adubu puba thangba ngamloidaba demand kaya leptana tawbirakpana pendabadagi tangai fadana matam kaktaba general strike ki khongjang asi changsinbani Laibiriba organization singda singnaduna atamnana haijaba nachade Taubatabu waraba matamasida praja miyamgi khanbiduna organization singna puba thangba ngamloidaba demand sing makhatana tawbiraganu masida Manipur laingakna sumit yeng changbiyu haina fongdorakhi Mamangi sahi 2023 dagi hauraga hojik fawbada any organization khudimakta Shop Owners Welfare Association na mateng pangduna lakli makha tabusu admak pangkhigani tawbatabu puba thangba ngamloidaba pulum sing association asida Haibirakpana maram oiraga aikoi ngasidagi hauraga Yairipok Bazar asi general strike makha tana admak chathajagigani aduga hojik leibiriba Manipur laingaknasu sigumlaba tanja asida miyeng changbinaba association gi maikadagi ningsingjari aduga aikoi leibiriba organization khudimonasu prajagi khanbiraga pubu thangba ngamloidaba pulumsing asi makha tana khantanaba apil tawjari aduga aikoi organization Dimakta atamnana amata haijaba nasade sigumlaba wanaraba tanja asida leiba organization khudimona sigumlaba prajagi awabase amutang yengiraga ubu thangba ngamloiba pulumsing asi handokpiyo haiduna Shop Owners Welfare Association gi maikadagi khanganjari